Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau Myanmar ngamkhaida kilometer 10 chathok chasin tawba yaragani hana Manipur amadi Myanmar ga tainaba Indo Myanmar ngamkhai gi sarukta India lenga ki Ministry of Home na nakalani makta kilometer 10 ga tare chathok chasin tawba yahalamba free movement regime FMR lauthokraba matungda kilometer 10 tawba yaragani haina Ministry of Home na official oiba cherol amana thokre Cherol asigi matung ina Indo Myanmar ngamkhai gi Manipur ga tainaba sarukta nakalani maki kilometer 10 chathok chasin tawbagi border pass adu housing ngamkhai ngakpagi thabak tawriba Assam Rifles tagi lawgadabani loinana khudaktagi Indo Myanmar border paringda entry exit point nipan hangdokre makhata na entry exit point kunthraga manga amasu tangkak ani thongna hangdokani hairi khulngak pahatpa amadi taruk phajin khibagi mayakta semkhiba JC na pungkun mari gi total shutdown lauthokre Hayeng numidang wairam pung 6 tagi thangnaba numi December 19 gi numidang wairam pung 3 fawba JC against the killing of Laisham Priyam and arrested of 6 village volunteer na Manipur pumada pung 13 gi total shutdown lauthokre JC na thadorok pacherol amana hai ngarang Amuraijam Laikai community hall da pangthokpa JC sigi mifamda Manipur pumba pung 13 total shutdown lauthoknaba wareba si laukhibani masiga loinana tongan ba waref kaya su lauki waref sing adugi manungda Laisham Priyam hatpada Chenaba Manipur Police Commando gi personal sing thabaktagi terminate tawdriba fawa leikhidrabagi thawai yaudaba hakchang lawdaba amadi phajin khiba khulngak pataruk adu condition amata yaudana thadoraktrabadi JC na kauriba total shutdown asi makha chathaba haibani chingba waref sing yauri JC ge total shutdown ase da essential service sing di konsiloi haina su chero asina makha ta na fongdoragli hiramasi ga mari leinana Amuraijam Laikai community hall da pangthokpa pawgi mifam amada JC gi chairman KH Inauchana hai JC na kauriba Manipur pumba gi total shutdown asida lamdam asida lairiba CSO club organization amadi mera pai bilup singna saugat piu JC na thamliba demand sing asi lengak na thabak to onthoktrabadi miyam ga loina na akan makhongjang kaya makha ta na chathana ba sem saduna leire haina su makha ta na cheksinwa thamlakli Kuki terrorist singna Cheistmass ki Khudol Oina Bom amadi Nongmei kabla kre Asok Apan Yaokhre Haukiba chahi gi me ahumdagi chatharagliba Kuki narco terrorist singi landa matam khara lebdurba matung Christian lining chatpa singi khwaidagi chawba kumhai oiriba Cheistmass ka mari leinana Kuki terrorist singna Imphal East district ki chinga nakna na leiba khul singda tha asigi 15 dagi bom amadi Nongmei kaptharaktuna landaba horakre tha asigi 15 gi numidang pung 8 lom taba matamda Imphal East district ki lamlai asigi manung chanba thamna pokpi ga nakna na leiba Khul singda Kuki terrorist singna uyok chingthaktagi bom amadi Nongmei kapsilaktuna khihalakraba matung asi ayu pung 6 taba matamdasu district asimaki manung chanba khundrakpam asigi sinam khul amadi thamna pokpida Kuki terrorist singna bom amadi Nongmei kaya kaptharakre Kuki singna Nongmei kaptharakpa aduga mari leinana khulngakpa amadi state force na suhanduna Nongmei kamnaki press na phangba pawgi matung ina ngasi nungthil pung 2 rom taba fawa Nongmei kamnaki hairi Kuki khulai paiba singna sinam khulgi hek mayoknabada leiba Tandan school da leiriba BBF ki camp tamna Nongmei amadi bom kaptharakpaga loinana maikham da leiba Manipur Rifles ki post su Nongmei amadi bom sizinaduna landarakhibani khuthongnaba adugi paw hek phangbaga state amadi central force sing mafam aduda changsinuna Kuki singi mathakta Nongmei kapki hairi Maikai animakta numit yungba matung pung 2 rom taba phawba marakta Nongmei kapnabagi thawdo aduda Kuki terrorist sing Asok Apang nangbada natana asi ana yawramgadra haibagi chingnaba lei haina mafam adugi khunja singna fongdorakli Kuki terrorist singna Nongmei amadi bom kapsinduna kan mamong da landarakre ngasi nungthil pung 1 rom taba matamda khulai paiba Kuki terrorist singna Imphal East ki thamna pokpi awang lekai da Nongmei round kaya kapsinduna landarakre haidi paw sina thawdo thokphamdagi phangba pawgi matung ina khulai paiba Kuki terrorist sing aduda Uyok chingi saruktagi Nongmei round kaya kaptharakhi Nongmei kaptharakpa aduda thamna pokpi gi lambi mapal da leiriba MR lampak aduda Fawba Nongmei maru sing yausilakpa khunja sing uba phangki matam aduda leikai adugi angang sing lampakta ball sanaba leiba matam oibana angang sing kaiduna chenaki Nongmei kapsilakpa aduda lambi da khamduna leiriba Mahar regiment ki Casper gari ki maning thantaraklaga Kuki sing tamna khud handuna Nongmei round kaya kafki hairi Thawdo aduda Asok Apan Yaokhre leite nungthil gi matamda Kuki terrorist singna landaraktuna hujik khunja sing mapan thokpa ngamdana leire hairi ngarang numidang pung 4 lom taba matamda su thana pokpi manak nakpa khul sing da su khulai paiba Kuki terrorist singna maning thangwa chinggi sarukta leiba uyok ching haina khangnaba mafam adudagi Nongmei round kaya marum kapsinduna landarakhi hairi Nongmei kapsilakpa aduda thamna pokpi amadi sangram da leiba yum singi yum thakta Nongmei maru yaurakhi Kuki singna Nongmei kapsilakhiba aduda khulngak liba khunja sing amadi manak aduda leiriba central force ki kangbuna suhanduna ngarang ahing nungai matung pung 2 tarakpa fawba maikai ani na khuthoknaba aduda Asok Apan amata yaukhiba leite central force ki maikai dagi su search line chingba kaya kapki hairi
ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯅꯥꯝꯈꯨꯜ ꯑꯃꯗꯤ ꯊꯝꯅꯥꯄꯣꯛꯄꯤ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯂꯩꯇꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯒꯤ ꯂꯩꯐꯝ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯤꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯐꯥꯒꯠꯄꯒ ꯂꯣꯏꯅꯅ ꯇꯛꯊꯣꯛꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯟꯖꯥꯁꯤꯡ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯨ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯤꯡꯒ ꯅꯛꯅꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯈꯨꯜ ꯉꯥꯛꯄ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅꯁꯨ ꯍꯟꯗꯨꯅ ꯄꯨꯡ ꯈꯔ ꯃꯇꯠ ꯑꯣꯏꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯈꯔ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 8 ꯂꯣꯝ ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯤꯅꯥꯝꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯑꯌꯨꯛ ꯄꯨꯡ 8:46 ꯇꯥꯔꯛꯄ ꯐꯥꯎꯕ ꯕꯣꯝ 12ꯒꯤ ꯃꯊꯛꯇ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯤꯅꯥꯝꯈꯨꯜꯒꯤ ꯇꯟꯗꯟ ꯁ꯭ꯀꯨꯜꯗ ꯂꯩꯔꯤꯕ BBFꯀꯤ ꯀꯦꯝꯞ ꯇꯝꯅ ꯂꯥꯟꯗꯥꯔꯛꯄꯒ ꯂꯣꯏꯅꯅ ꯃꯩꯈꯥꯡꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯄꯣꯁꯇꯁꯨ ꯂꯥꯟꯗꯥꯔꯛꯈꯤ, ꯃꯗꯨꯗ ꯈꯨꯜ ꯉꯥꯛꯄ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯡꯕꯨꯅ ꯍꯟꯗꯨꯅ ꯑꯌꯨꯛ ꯄꯨꯡ 9 ꯍꯦꯟꯕ ꯐꯥꯎꯕ ꯃꯥꯏꯀꯩ ꯑꯅꯤꯗ ꯈꯨꯠ ꯊꯣꯛꯅꯈꯤ꯫ ꯈꯨꯠꯊꯣꯛꯅꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯂꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯃꯩꯈꯥꯡꯗꯒꯤ ꯈꯔ ꯆꯪꯁꯤꯜꯂꯒ ꯂꯩꯕ ꯋꯥꯏꯁꯦꯞ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯗꯨꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯀꯨꯝꯊꯔꯛꯂꯒ ꯑꯦꯇꯦꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯄꯗꯒꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈꯤ ꯍꯥꯏꯔꯤ꯫ ꯈꯨꯠꯊꯣꯛꯅꯕ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ 3 ꯂꯣꯝ ꯁꯤꯔꯒ ꯈꯔꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯀꯌꯥ ꯁꯤꯕꯒꯦ ꯑꯃꯗꯤ ꯁꯣꯛꯄꯒꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯥꯏꯀꯩ ꯑꯅꯤꯗ ꯈꯨꯠꯊꯣꯛꯅꯕ ꯑꯗꯨ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯐꯥꯎꯕ ꯆꯠꯊꯈꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯁꯤꯅꯥꯝꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯈꯨꯠꯊꯣꯛꯅꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯈꯨꯠꯊꯣꯛꯅꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯂꯝꯕꯤ ꯊꯤꯡꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯔꯤ꯫